Hi guys, welcome back to my YouTube channel. Mayam ngasi aigi video se akhona picnic chapagi ne bako mayam November December ki tha se la di bako picnic se dum haure bako January phau di dum ane dum chatle bako kino se picnic se aduna akhoi chatta sumi chapagi waini koi se mane picnic ti December de dum starting dum jaude aba adune do akhoi ngasi chale se bako Chandubi da chale ne bako ado akhoi se mi taru khatang tani akhoi na dum chale akhoi je mi jam na di chat pa na te ba ado mayam akhoi na han aina chale se date 7 da December ki date 7 da oina chalu bani ba ado mayam kuira matung da ni ko aina video se upload tawri se ado video se dum edit taw da ba hai ba tare aduna do mayam na hojik engmina se akhoi na kadai kadai da chatle hai se ado hojik akhoi se chalaga dugai kino da dipor bilanga ha phammaga dugai gi cha thaga duga mathang da dum chapna de na ba ado mayam dum mathang da dum engmina ra si ado hojik se akhoi chali se ko khara mama kino da gi Punjab de khara ma dugai gi sister gi tawra mai dum akhoi mane khangna ba mayam do dum punna oine dum chapmina bani ba ado hojik se dipor bil se jaure ba ko jauraga se nga ha kan tawra photo shoot khara su tawrani dugai gi di kana tawraga mane cha thakka kholaga doi nga ha mi yenga dum chatla dawne ba ko ado akhoi se picnic spot do chang de ko dum akhoi gi bel le ba jaga do dum nga ha changuraga dugai gi photo namaga dugai thole e doi nga ha kana tawraga cha thaga dum akhoi se dum dugai am kamu Chandubi se Chandubi je khara thap ni na dum akhoi se ngam yam kuina di pham da re ba ko ado yam kuina pham ma di dum kuin gi ni hai na ko mem akhoi se ada chalaga thong da ba natte ba akhoi yum da gi akhoi na amana ma thong da mai dum tawra puraga chapane ba da mem da su ko na ulake akhoi kai thonga pujamaga chatle da ado mem sigale re ko dipor bil gi akhoi gi forest ke office to ne ba ko sigale se ado sigale re bill do ado akhoi se numit se ko nung sa se yam sa da adugi mamang da di ko akhoi se nong chu re akhoi khali ko chat pa phang roi haina ado nungala ga de picnic hai se ko nong ta de kari no sa to adu maina akhoi su hojik se akhoi ngasi numit ko di nong se dum ta da bani na ko nong ti bu di dum mang ba ado su chakani haina ngahak kino tawine ba akhoi su mane hawkolaga dum lae ba ko akhoi nong ta da de khara di sa ra ga di picnic cha ba di khanungai na ado hojik dipor bile phamra do hawkolaga de gai gi cha thalor ga lae dum laga hojik Chandubi chale Chandubi gi si akhoi se aham da Chandubi se ko akhoi na sunda right side da hasin ga do akhoi na sunda mane khar chakhalura halaga chakhalura ga dugai gi di akhoi dugai do photo na me ko aham da akhoi na khal ko Chandubi jungle camp ke na leiba do akhoi khali jungle camp gi do oi mare haina lo akhoi se ga chale chena se nga hak se chena sai se ga lepa ga akhoi se photo ga chen namma ga dugai halaga mina asun mamang chakha mu da hangga akhoi se lai ne ba ko mane akhoi khangde jaga se khangde ba ko se anau bol ben sai ne do ai ko su han su chapi ba ko ko ne am lo han ba tan chali na mo se da lai re bem se da lai re si su ai friend hai da bem ki se friend ai ki se friend hai ba da ko ne hai ne ba ko mo da na ama nan su khat famous ora la na ai video se mo like and share subscribe to video mem si se ko overreacting to jeng bai di ko bai ta ne ko to nam lo Chandubi gi lam na am kamu bi da han la go na dum la pa ne ba ko ada da jaw la ko su mo
ꯆꯥꯟꯗꯕꯤꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯁꯦꯀꯣ ꯁꯤꯗꯅ ꯃꯣꯏꯁꯦ ꯃꯅꯨꯡꯗ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯣꯏꯁꯦ ꯀꯨꯝꯃꯔꯣꯏ ꯍꯥꯏꯔ Ready? 1, 2, 3 ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯟꯗꯕꯤꯗꯀꯣ ꯕꯅꯥꯅꯥ ꯆꯤꯞꯁ ꯌꯣꯜꯂꯝꯃꯤꯗꯣ ꯕꯅꯥꯅꯥ ꯆꯤꯞꯁꯦ ꯁꯤꯁꯦ ꯍꯥꯟꯅ ꯂꯩꯔꯒ ꯆꯥꯏ ꯑꯗꯒꯤꯗꯤ ꯁꯟꯁꯤꯁꯨ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯃꯉꯣꯟꯗ ꯈꯔ ꯄꯤꯖꯔꯒ ꯑꯗꯒꯤꯗꯤ ꯁꯟꯁꯤꯒ ꯈꯔ ꯄꯤꯖꯔꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁꯇ ꯆꯥꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯔꯛꯏꯁꯦ ꯑꯣꯔꯦꯟꯖꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯦꯛꯅꯦ ꯕ꯭ꯔꯦꯗ ꯑꯗꯨꯗꯒꯤ ꯖꯦꯝꯁꯨ ꯑꯗꯨꯗꯒꯤ ꯁꯣꯁꯁꯨ ꯂꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯔꯦꯕꯀꯣ ꯍꯧꯖꯤꯛ ꯆꯥ ꯂꯣꯏꯔꯦ ꯆꯥ ꯂꯣꯏꯅꯔꯛꯄꯒꯤ ꯁꯣꯝꯗ ꯀꯩꯅꯣ ꯇꯧ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯑꯩꯁꯦ ꯁꯣꯝꯗ ꯀꯣꯏꯅ ꯆꯦꯟꯍꯜꯂꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯅꯥꯎꯁꯤꯒꯅꯦꯕꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯖꯪꯒꯜ ꯀꯦꯝ ꯁꯣꯝꯗ ꯄꯥꯔꯗ ꯑꯣꯏꯅ ꯇꯣꯡꯕ ꯆꯠꯇꯣꯏꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯣꯡꯕꯁꯦ ꯑꯩꯗꯤ ꯀꯤꯕꯅꯦꯕꯀꯣ ꯑꯩꯁꯦ ꯇꯣꯡꯉꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕꯅꯦꯕ ꯈꯪꯗꯦ ꯀꯩꯗꯧꯗꯣꯏꯅꯣꯅ ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯣꯡꯍꯜꯂꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯌꯦꯡꯉꯨꯀꯣ ꯅꯨꯄꯤ ꯃꯌꯥꯝꯅ ꯅꯥꯎ ꯊꯧꯔꯒ ꯆꯠꯂꯤꯉꯩꯁꯦ ꯑꯩꯈꯣꯏ ꯑꯣꯏꯗꯤ ꯉꯝꯕꯩ ꯋꯥꯇꯦ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯂꯥꯏꯐ ꯖꯦꯀꯦꯠꯁꯦ ꯁꯤꯒ ꯑꯣꯏꯅ ꯂꯤꯠꯂꯦ ꯖꯦꯟꯄꯥꯛꯁꯨ ꯎꯞꯄꯤ ꯆꯥꯄꯤꯁꯨ ꯎꯞꯄꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯖꯦꯟꯄꯥꯛ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯎ ꯑꯃꯗꯀꯣ ꯃꯤ 3 ꯃꯤ 8 ꯐꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯑꯦꯛꯗꯝ ꯀꯩ ꯍꯥꯏꯔꯅꯤ ꯑꯍꯥꯟꯕꯒꯤꯁꯤꯅꯕꯨ ꯍꯥꯏꯅ ꯈꯔꯕꯨ ꯆꯥꯎꯔꯤ ꯈꯪꯉꯕ ꯅꯥꯎꯁꯦ ꯑꯩꯈꯣꯏ ꯑꯀꯣꯝꯕꯗ ꯂꯧ ꯂꯥꯛꯄꯗꯨꯗꯤ ꯂꯣꯏꯕꯖꯥꯠꯅꯤ Yes, everyone. Here we are at Sandovi Lake. আমি এতিয়া নৌকাত উঠি ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯣꯟꯗ ꯆꯥꯟꯗꯕꯤꯒꯤ ꯀꯩꯅꯣ ꯂꯦꯛꯀꯤ ꯄꯥꯔꯗ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗ ꯁꯤꯒ ꯉꯥꯏꯍꯥꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯨꯔꯒ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯅꯤꯒꯦ ꯍꯥꯏꯅ ꯁꯤꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯦꯝꯁꯦ ꯆꯥꯟꯗꯕꯤꯒꯤ ꯖꯪꯒꯜ ꯀꯦꯝꯗꯨꯅꯦꯕꯀꯣ ꯑꯁꯤꯁꯦ ꯑꯗꯨꯝ ꯖꯔꯃ ꯈꯨꯔꯥꯏ ꯚꯤꯂꯦꯖ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒ ꯀꯩꯅꯣꯒꯤ ꯆꯥꯟꯗꯕꯤꯒꯤ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯤꯒ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯅꯣꯡꯃ ꯂꯩꯅꯤꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯗꯨꯝ ꯂꯩꯒꯦꯁꯨ ꯌꯥꯏꯌꯦꯕꯀꯣ ꯁꯤꯒ ꯑꯗꯨꯝ ꯏꯁꯇꯦ ꯇꯧꯕ ꯌꯥꯏꯌꯦꯕꯀꯣ ꯂꯩꯕ ꯌꯥꯏ ꯅꯣꯡ ꯅꯤꯅꯤ ꯑꯗꯣ ꯆꯥꯟꯗꯕꯤ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯑꯗꯨ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯩꯌꯦꯕꯀꯣ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯇꯝꯗ ꯂꯥꯛꯑꯁꯨ ꯂꯩꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯒꯤꯗꯤ ꯆꯥꯟꯗꯕꯤ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗꯅ ꯑꯌꯥꯝꯕ ꯁꯤꯒ ꯑꯗꯨꯝ ꯂꯩꯅꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯀꯣ ꯓꯨꯂꯥꯁꯦ ꯑꯩꯈꯣꯏ ꯇꯣꯡꯅꯔꯤꯅꯦꯕꯀꯣ ꯃꯊꯪ ꯑꯣꯏꯅ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤꯀꯣ ꯑꯩꯅ ꯇꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯜꯂꯛꯄꯗꯀꯣ ꯑꯩꯁꯦ ꯇꯨꯗꯩ ꯇꯧꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯀꯤꯅ ꯑꯩꯗꯤ ꯇꯣꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩꯅ ꯚꯥꯏꯁꯤꯒ ꯚꯥꯏꯗꯩ ꯕꯗꯂꯥ ꯇꯧꯔꯤꯅꯦ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯕꯣꯇꯜꯁꯤꯅ ꯊꯣꯝꯗꯣꯏꯅꯦ ꯑꯗꯣ ꯕꯣꯇꯜꯁꯦ ꯊꯣꯝꯃꯒ ꯃꯥ ꯇꯧꯔꯤ ꯑꯦꯛꯇꯤꯡꯗꯣ ꯌꯦꯡꯕꯗꯣ ꯃꯌꯥꯝ ꯂꯨꯝꯃꯦꯕ ꯌꯥꯝꯅ ꯏꯟꯕ ꯉꯝꯗꯦꯕꯀோ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤ ꯆꯪꯅꯕ ꯏꯜꯂ ꯐꯥꯎꯕꯅ ꯉꯝꯗ꯭ꯔꯤꯕ ꯑꯗꯣ ꯉꯝꯗꯕꯅꯤꯅ ꯑꯗꯨꯅ ꯃꯣꯏ ꯀꯩꯅꯣꯅ ꯑꯗꯨꯝ ꯃꯃꯥꯟꯅꯕꯅ ꯑꯗꯨꯝ ꯏꯟꯗꯣꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯏꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯔꯁꯨ ꯉꯝꯗꯦꯕꯀꯣ ꯃꯕꯥꯅꯤ ꯏꯟꯕꯁꯦ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯏꯜꯂꯦ ꯑꯩꯅ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯄꯥꯏꯈꯠ ꯇꯧꯔꯕꯅꯤꯅ ꯀꯤꯔꯦ ꯈꯪꯕ ꯑꯗꯣ ꯁꯣꯝꯗꯁꯨ ꯎꯁꯦ ꯂꯩꯕꯅꯦ ꯎꯁꯦ ꯊꯦꯡꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯥꯁꯨ ꯇꯣꯡ ꯂꯣꯏꯔꯦ ꯃꯥ ꯇꯣꯡ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯃꯤꯡꯅ ꯕꯤꯖꯣꯏ ꯀꯧꯔꯦꯕꯀꯣ ꯕꯤꯖꯣꯏꯁꯤꯒ ꯃꯥ ꯏꯟꯕꯁꯦ ꯃꯥꯅ ꯏꯟꯕꯁꯦ ꯑꯩꯈꯣꯏ ꯚꯥꯏꯅ ꯏꯟꯕꯁꯦ ꯌꯦꯡꯉꯨꯀꯣ ꯀꯗꯥꯏꯗꯅꯣ ꯄꯟꯈꯠ ꯎꯗ ꯈꯤꯇꯪ ꯑꯩ ꯊꯦꯡꯅꯕꯗ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯃꯥ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯑꯅꯤꯁꯦ ꯂꯥꯛꯏꯁꯦꯀꯣ ꯃꯊꯪ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯦꯕꯀꯣ ꯃꯣꯏꯁꯦ ꯍꯥꯏꯔꯗꯤ ꯇꯣꯡꯉꯔꯣꯏ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯅ ꯍꯥꯏꯔ ꯅꯝꯕ ꯇꯣꯡꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯣꯏꯅ ꯎꯗ ꯊꯦꯡꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅꯕꯨꯗꯤ ꯏꯟꯗ꯭ꯔꯦꯕ ꯃꯊꯪꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯥ ꯑꯃꯨꯛ ꯇꯣꯡ ꯂꯣꯏꯔꯦ ꯑꯁꯤꯒꯤꯁꯤꯒ ꯓꯨꯂꯥꯁꯦ ꯇꯣꯡꯗꯨꯅ ꯐꯣꯇꯣꯒꯁꯨ ꯅꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁꯣꯝꯗ ꯀꯩꯅꯣꯁꯨ ꯑꯃꯨꯛ ꯗꯣꯂꯤꯃꯨꯛ ꯇꯣꯡ ꯂꯣꯏꯔꯒꯀꯣ ꯗꯣꯂꯤ ꯇꯣꯡꯕꯁꯦ ꯑꯩꯁꯦ ꯍꯥꯞꯆꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯁꯤꯒ ꯂꯩꯔꯦꯀꯣ ꯑꯩꯅ ꯆꯥꯟꯗꯕꯤ ꯂꯦꯛꯀꯤ ꯁꯤꯒ ꯚ꯭ꯌꯨ ꯍꯣꯝ ꯏꯁꯇꯦ ꯂꯩꯕ ꯌꯥꯕ ꯃꯐꯝꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯂꯩꯒꯗꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯒ ꯆꯪꯉꯒ ꯑꯗꯨꯝ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯏꯕꯀꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒꯗꯤ ꯋꯥꯠꯂꯦꯕ ꯂꯩꯕꯁꯦꯀꯣ ꯃꯣꯏꯅ ꯃꯦꯂꯥ ꯇꯧꯕ ꯃꯇꯝꯗ ꯖꯅꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯃꯣꯏꯁꯦ
ꯇꯧꯕ ꯃꯦꯂꯥꯁꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯤꯒ ꯇꯧꯔꯤꯁꯦꯕꯀꯣ ꯒꯥꯎꯅꯦꯕꯀꯣ ꯒꯥꯎꯁꯤꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤꯅꯦꯕꯀꯣ ꯒꯥꯎꯗ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯆꯠꯂꯒ ꯖꯒꯥ ꯑꯃꯗ ꯆꯠꯂꯒ ꯖꯒꯥ ꯑꯃꯗꯒꯤ ꯑꯗꯨꯝ ꯐꯥꯎꯗꯣꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯒ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕꯀꯣ ꯂꯧ ꯁꯨꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯁꯥꯏꯠꯇ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯁꯤꯒ ꯆꯠꯂꯒ ꯕꯦꯝꯁꯨ ꯀꯟꯅ ꯁꯤꯒꯩ ꯐꯣꯇꯣꯁꯦ ꯅꯝꯃꯤꯅꯦꯕꯀꯣ ꯐꯧꯒ ꯄꯥꯏꯔꯒ ꯑꯗꯣ ꯁꯤꯒ ꯂꯩꯔꯦꯀꯣ ꯐꯥꯎꯗꯣꯛꯇꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯟꯗꯕꯤ ꯃꯦꯟ ꯇꯧꯕ ꯃꯦꯂꯥ ꯇꯧꯕ ꯖꯒꯥꯗꯨꯒꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦꯕꯀꯣ ꯌꯥꯝ ꯐꯖꯩ ꯒꯥꯎꯗꯁꯨ ꯌꯥꯝ ꯐꯖꯩꯕ ꯄꯨꯔꯥ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯅꯦꯕꯀꯣ ꯌꯥꯝ ꯅꯥꯟꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯣꯇꯣ ꯉꯥꯏꯍꯥꯛꯇꯨꯒ ꯐꯣꯇꯣꯁꯨ ꯅꯝꯃꯦ ꯀꯩꯗꯤ ꯇꯧꯅꯤ ꯃꯌꯥꯝ ꯐꯣꯇꯣ ꯈꯔ ꯅꯝ ꯚꯤꯗꯤꯑꯣ ꯈꯔ ꯅꯝ ꯑꯗꯨꯃꯥꯏꯅꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯁꯦ ꯑꯩꯅ ꯐꯖꯃꯟꯒꯤꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯆꯠꯂꯅꯤ ꯑꯗꯨꯗꯒꯤ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯥꯏꯂꯦꯟ ꯖꯣꯟ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯦ ꯕꯦꯝꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯐꯣꯇꯣ ꯅꯝꯃꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯕꯦꯝꯅ ꯄꯤꯅꯦꯕꯀꯣ ꯑꯩꯁꯦ ꯃꯅꯥꯗꯒ ꯁꯤꯟꯖꯟꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯥꯎꯗꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯥꯎꯗꯁꯦ ꯀꯣꯏꯔꯤꯅꯦꯕ ꯑꯗꯣ ꯒꯥꯎꯗ ꯀꯣꯏꯕꯁꯤꯒ ꯑꯁꯤꯒ ꯂꯩꯔꯦ ꯁꯥꯏꯂꯦꯟ ꯖꯣꯟ ꯍꯥꯏꯅꯁꯨ ꯏꯌꯦ ꯁꯥꯏꯂꯦꯟ ꯖꯣꯟ ꯀꯦꯝꯞ ꯍꯥꯏꯅꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯐꯣꯇꯣꯁꯦ ꯅꯝꯃꯅꯦꯕꯀꯣ ꯐꯣꯇꯣꯁꯦ ꯅꯝꯃꯒ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯗꯒꯤ ꯈꯔ ꯈꯤꯇꯪꯇꯅꯦꯕ ꯆꯠꯇꯣꯏꯁꯦꯀꯣ ꯑꯗꯣ ꯖꯪꯒꯜ ꯀꯦꯝꯞ ꯍꯥꯏꯅꯀꯣ ꯆꯥꯟꯗꯕꯤ ꯖꯪꯒꯜ ꯀꯦꯝꯞ ꯃꯦꯝ ꯁꯤꯒꯅꯦꯕꯀꯣ ꯃꯦꯟ ꯆꯥꯟꯗꯕꯤꯒꯤ ꯃꯦꯂꯥ ꯇꯧꯔꯤꯁꯦꯀꯣ ꯖꯅꯋꯥꯔꯤꯒꯤ ꯐꯥꯔꯁ ꯋꯤꯛꯇ ꯁꯤꯒꯩꯁꯤꯒ ꯃꯦꯂꯥ ꯇꯧꯔꯤ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯇꯦꯡꯀ ꯈꯟꯅꯒ ꯊꯝꯃꯤꯁꯦ ꯀꯩꯅꯣꯗꯀꯣ ꯍꯌꯦꯡ ꯑꯍꯥꯟꯕꯗꯒꯤꯗꯤꯀꯣ ꯕꯨꯛ ꯇꯧꯅꯔꯤꯅꯦꯕꯀோ ꯕꯨꯛꯁꯦ ꯇꯧꯔꯒ ꯊꯝꯃꯒ ꯍꯌꯦꯡ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯩꯁꯤꯒ ꯂꯩꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯃꯦꯂꯥꯗꯣ ꯌꯦꯡꯉꯤꯅꯦꯕꯀꯣ ꯁꯤꯒ ꯑꯗꯨꯝ ꯃꯣꯏ ꯁꯥꯟꯅꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤꯅ ꯅꯥꯎꯗ ꯄꯥꯔꯣꯏ ꯂꯥꯛꯑꯦ ꯑꯗꯨ ꯂꯥꯛ ꯂꯣꯏꯔꯒ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯒꯤ ꯂꯟꯁꯁꯦ ꯇꯧꯔꯦ ꯂꯟꯁꯇꯀꯣ ꯑꯩꯅ ꯊꯣꯡꯁꯦ ꯁꯣꯂꯦꯒ ꯑꯗꯨꯗꯒꯤ ꯇꯟꯒꯁꯦ ꯍꯧꯔꯦ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯅ ꯆꯤꯛꯀꯟ ꯊꯣꯡꯉ ꯄꯨꯅꯔꯦ ꯕꯦꯝꯅ ꯄꯨꯂꯥꯎꯒ ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣꯒ ꯃꯁꯔꯨꯝꯒ ꯊꯣꯡꯉ ꯄꯨꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯣꯏꯔꯒ ꯂꯟꯁꯁꯦ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗꯩ ꯈꯔ ꯑꯗꯨꯝ 11 ꯀꯤꯂꯣꯃꯤꯇꯔ ꯀꯣ ꯆꯠꯂꯒ ꯔꯥꯅꯤ ꯁꯥꯏꯠꯇꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯦꯛꯖꯦꯛꯂꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯒꯥꯎ ꯃꯃꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯁꯨ ꯀꯥꯎꯈ꯭ꯔꯦꯕ ꯈꯪꯕ ꯑꯗꯣ ꯒꯥꯎꯁꯤꯒ ꯈꯔ ꯆꯠꯈꯠꯂꯒꯕꯀꯣ ꯑꯩꯈꯣꯏꯅ ꯓꯔꯅꯥ ꯂꯩꯌꯦꯅꯀꯣ ꯋꯥꯇꯔꯐꯣꯜ ꯂꯩꯌꯦꯅ ꯑꯗꯨꯒ ꯆꯠꯂꯤꯅꯦꯕꯀꯣ ꯑꯍꯥꯟꯕꯗ ꯃꯤꯅ ꯍꯥꯏꯕꯀꯣ 8 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯗꯤ ꯑꯗꯨꯝ 11ꯗꯤ ꯍꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ 12 ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯆꯠꯂꯒ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏ ꯌꯦꯡꯉꯨꯔꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤ ꯂꯝꯕꯦꯟꯁꯤꯁꯨ ꯀꯌꯥꯝ ꯐꯖꯩ ꯆꯤꯡ ꯅꯠꯇꯅꯦꯕꯀꯣ ꯄꯍꯥꯔ ꯅꯠꯇꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯠ ꯇꯧꯔꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦꯀꯣ ꯃꯦꯘꯥꯂꯌꯒꯤ ꯃꯦꯘꯥꯂꯌ ꯕꯣꯔꯗꯔꯗꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕꯣꯔꯗꯔ ꯃꯅꯥꯛꯇꯅꯦꯕ ꯑꯗꯨꯒ ꯆꯠꯂꯒ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯈꯠꯂꯒ ꯑꯗꯨꯒ ꯆꯤꯡꯗꯨꯒꯅꯦꯕ ꯓꯔꯅꯥ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯩꯅꯣ ꯃꯇꯝꯗ ꯁꯝꯃꯔ ꯃꯇꯝꯗ ꯑꯣꯏꯅ ꯂꯥꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯀꯣ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯪꯉꯦꯕꯀꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯀꯩꯒꯤ ꯐꯣꯟꯅꯣ ꯍꯥꯏꯅ ꯍꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ MIꯒꯤꯅꯦꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕ ꯍꯪꯕ꯭ꯔꯥ ꯑꯦꯄꯜꯒꯤꯔ ꯍꯥꯏꯅ ꯍꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯚꯥꯏꯗ ꯄꯨꯅꯕ ꯑꯩ ꯑꯦꯄꯜ ꯀꯩꯒꯤ ꯂꯩꯔ ꯄꯤꯗ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯓꯔꯅꯥ ꯃꯐꯝꯁꯦ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯈꯔ ꯑꯗꯨꯝ ꯅꯝꯍꯧꯔꯤꯅꯦꯕꯀꯣ ꯃꯣꯏꯅ ꯁꯣꯝ ꯃꯊꯛ ꯑꯣꯏꯅ ꯆꯠꯈꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯓꯔꯅꯥꯁꯦ ꯁꯤꯒ ꯐꯣꯇꯣ ꯅꯝꯃꯦ ꯉꯥꯏꯍꯥꯛ ꯐꯣꯇꯣ ꯅꯝꯃꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯅꯦꯕꯀꯣ ꯁꯤꯒꯩꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯆꯠꯇꯣꯏꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯕ ꯌꯥꯗꯕꯅꯤ나 ꯑꯗꯨꯅ ꯕꯦꯝꯒ ꯑꯩꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯓꯔꯅꯥꯁꯦ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯍꯣꯏ ꯑꯁꯦꯡꯕꯗꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯁꯤ ꯖꯒꯥꯁꯤꯒꯀꯣ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯆꯥꯟꯗꯕꯤꯗ ꯂꯥꯛꯑꯗꯤ ꯁꯤꯒꯩꯁꯤꯒ ꯑꯦꯛꯕꯥꯔ ꯆꯠꯂꯨꯕꯀꯣ ꯁꯤꯙꯥ ꯔꯥꯁꯇꯥꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯔꯥꯅꯤ ꯁꯥꯏꯗ ꯑꯦꯛꯖꯦꯛꯂꯤ ꯃꯃꯤꯡꯗꯨꯗꯤ ꯑꯩꯁꯨ ꯍꯥꯏꯕꯁꯦ ꯉꯝꯖꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏꯁꯦ ꯕꯣꯔꯗꯔ ꯃꯄꯥꯟꯁꯤꯒ ꯃꯌꯥꯝ ꯑꯁꯤꯒꯩꯁꯤꯒ ꯗꯨꯀꯥꯟꯗ ꯐꯝꯃꯤꯕꯁꯤꯡꯁꯦꯀꯣ ꯁꯤꯁꯦ ꯕꯖꯥꯔ ꯑꯗꯨꯃꯥꯏꯅꯅꯦ ꯕꯖꯥꯔ ꯃꯆꯥꯗꯅꯦꯕꯀꯣ ꯍꯥꯎ ꯅꯨꯄꯤ ꯅꯠꯇꯕꯅ ꯑꯣꯏꯅ ꯐꯝꯕꯅꯦꯕꯀꯣ ꯁꯤꯒꯩꯁꯤꯒ ꯑꯗꯨꯝ ꯁꯤ ꯑꯣꯔꯦꯟꯖꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨꯝ ꯁꯕꯖꯤ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦ ꯑꯆꯥꯔꯁꯨ ꯌꯣꯟꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯄꯣꯠ ꯆꯩꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯛꯅꯤꯛ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯥꯝꯕꯤꯔꯝꯕ ꯃꯇꯝꯗ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯕꯥꯏ